ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯄꯣꯕꯤ ꯃꯌꯥꯝꯅ ꯇꯥꯎꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯏꯌꯥꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 19ꯗ ꯒꯣꯋꯥꯗ ꯑꯥꯏ ꯂꯤꯛ 3rd ꯗꯤꯕꯤꯖꯟꯒꯤ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔ ꯃꯇꯨꯡꯗ ꯗꯦꯠ 18ꯗ ꯑꯩꯈꯣꯏ ꯒꯣꯋꯥ ꯌꯧꯔꯦ ꯒꯣꯋꯥ ꯌꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯖꯔꯅꯤ ꯋꯥꯕꯒꯤ ꯃꯉꯣꯟꯗ ꯈꯤꯇꯪ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯈꯔ ꯂꯩ ꯑꯗꯨꯝ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯃꯦꯠꯆ ꯃꯊꯪ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ 27ꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯥꯁꯦ ꯈꯤꯇꯪ ꯋꯥꯏꯌꯦꯅ ꯇꯧꯕꯗꯩ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯦꯗꯃꯤꯠ ꯇꯧꯕꯅꯤ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯅꯣꯡꯉꯥꯟꯕꯗ ꯃꯥ ꯃꯁꯥ खर फगलेना मसामकनसु हायरंबा तगी नुमितुगी डेट 28 की कनोसिदा पुंग अमा मखाई तारस माय फर्स्ट अटैक होके हार्ट अटैक अमा लाखे माय अदगी डॉक्टर सिंह कन होनबिदना मासे अमुक रिवाइव तौरके सीपीआर पीदना अदगी दुगी मतुंगदा माय अथुदा कोई स्पेशलिस्ट हॉस्पिटल कोई गोवा मेडिकल कॉलेज सिना क्वाइदगी चाववा हॉस्पिटल ओइबा मरमना कोई दुदा ट्रांसफर तौगी दुदा मार्क्से अदुम हेक यौबगा माय बीपी फंगिद्रे अदुबु अदुम माय कॉन्शियस टी ओइ ओइगा मासे अदुम डॉक्टर सिंह कन होनबिदना माय होनगी अदुबु अदगी नुंगदांग दुदा मा सोहम वासलकपदगी मा वेंटिलेटर हापखी वेंटिलेटर हाप मतुंग सिदा नोंगालकपसदे मा खितंग मसादो नुंगाइरप तौदना मा अदुम वारी सारमे अदगी मा ये बीपी फंगदबा बीपी वांखलकनबा कोई हिदाक अनि अहुम थादना कन होनै डॉक्टर हैनसु कंसल्टेंट कोई किडनी की डॉक्टर अदगी नेफ्रोलॉजिस्ट अदगी कार्डियोलॉजिस्ट मैम लाकपिदना कन्ना चेक्शन यंगपी काम चेक्शन यंगबीर मतुंग सिदा कोई मार्क्स से होल डे डेट 29 की नुमितसिमा कोई कन्ना कोई मासे होनबिरमे डॉक्टर हैनसु दमै कंडीशन वीडियो अदम एक्सप्लेन तौबिरमे मागी हार्ट की हुजिक फंक्शन तौरिबा कोई पंपिंग की एक्टिविटी से माय लेस देन 20% खक लैखिबना मरम होइदना मागी लंग्स से इसिंग चंगसलकपा अदगी किडनी फंक्शन तौरक्तबा माइन तौपन मरम होइदना मागी कंडीशन से मल्टी ऑर्गन फेलियर की टाइप ता तौसलकपा असना मरम होइदना कोइना मार्क्स याम कन्ना अदम लाइकनखी 9 ga 30 ga ahing alona ba ahing pung ani makhai ta bsida ma taibung pan asi thadok piki khoi gi football gi yam kuina mana thodang lobiramba KLASA FC gi ngallingai matam 1986 tagi hauraga player oina hauruklaga 1997 faw mai khoi gi KLASA FC gi player oina ma huirakhibni 1997 gi matungda ma official bearer oina manager oina koi KLASA FC ki thau pubirakhi aduga 2000 mahaki aroiba mikup phawwa koi KLASA FC ki manager oina lebiramani football gi lamda masana chahi more than 30 ena koi kathok piramlaba iyamba si manung matam leitana manung matam chadana lekhidaba si koi football federation tungda top tara matungda koi final round sanaba chapani ko asida nu laibu thibadagi koi ball is the kaba pobani koi kaba ngamdabdagi koi final round da koi top 3 manungda chanbani ngamja hoktre singum mayam awaba mayam koi yamba asinasu face tawbirakpa adu maramna to gi onda kitang nuai taba duna suddenly koi heart attack tawkipa mali aduna koi official mana ningjaramba second division I league adi ISL thak wana koi KLASA FC bu khalaning bagi wakhalona do koi KLASA FC की official आई इशामक treasurer ओइना KLASA बनी जिना आई इशामक अमदी president vice president लोइनमक ना कोई याम वसिना निंजरंबा कोई मथंग national पुंबा national थाकता अमुका है ना कोई खटलगा थवयावना कोई क्लब असिगी मिंचत प्रोक्नबा कोई याम बसिदगी कोई लाइरम बोर्ड निजरिना चिकना शांति लेबा ओइसनो हाइना KLASA FC की ऑफिशियल की तरफ तगी शोगी उनका खुरमजरी
ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯀ꯭ꯂꯥꯁꯥ ꯀꯩꯂꯣꯜ ꯇꯤꯝꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯇ ꯅꯠꯇꯅ ꯃꯇꯝ ꯑꯃꯒꯤ ꯀ꯭ꯂꯕ ꯑꯁꯤꯃꯛꯀꯤ ꯄ꯭ꯂꯦꯌꯔꯁꯨ ꯑꯣꯏꯔꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯦꯅꯦꯗꯤ ꯃꯤꯌꯥꯝꯒꯤ ꯂꯕꯣꯕꯤ ꯆꯍꯤ 52 ꯑꯇꯣꯞꯄ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯩꯇꯩ ꯑꯄꯣꯛꯄꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯤ ꯂꯩꯃ ꯀꯩꯅꯧ ꯊꯣꯡꯈꯥꯡ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯗꯤꯕꯤꯖꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯁꯥꯟꯅꯅꯕ ꯇꯤꯝꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕ leikhidre thawai ꯌꯦꯡꯅ ꯂꯥꯏꯔꯝꯂꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯊꯧꯅꯤꯖꯔꯁꯤ leikhidre ꯃꯣꯏꯔꯥꯡꯊꯦꯝꯕꯣꯕꯤꯒꯤ ꯊꯋꯥꯏ ꯃꯤꯑꯣꯏꯅ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯕꯨ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯀ꯭ꯂꯥꯁꯥ ꯀꯩꯅꯧꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯉꯁꯤꯐꯥꯎꯗ ꯑꯥꯏ ꯂꯤꯛ ꯆꯠꯂꯤꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯂꯤꯛ ꯇꯤꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯃꯗꯤ ꯊꯥꯔꯠ ꯗꯤꯕꯤꯖꯟꯗꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯠꯆꯔꯤꯕ ꯁꯤꯗꯁꯨ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯈꯔꯕꯨꯗꯤ ꯇꯧꯕꯤꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯌꯥꯝ ꯋꯥꯕꯁꯦ ꯑꯉꯛꯄ ꯐꯪꯅ ꯋꯥꯏ ꯕꯔꯥꯒꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯦꯛꯇ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯦ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯒꯣꯕꯤꯟꯗꯥꯁꯅꯕꯨꯗꯤ ꯍꯣꯏ 10 ꯂꯥꯈꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛ ꯑꯋꯥꯕꯁꯤꯗ ꯈꯤꯇꯪ ꯍꯦꯟꯅ ꯀꯅꯥꯒꯨꯝꯕ ꯀ꯭ꯂꯕꯀꯨꯝꯕ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯀꯦꯅ ꯈꯟꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯀ꯭ꯂꯕꯁꯤꯡꯗꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄꯤꯔꯒ ꯌꯥꯝ ꯁꯤꯗ ꯌꯥꯝ ꯊꯣꯏꯗꯣꯛꯄ ꯀꯔꯞꯇꯦꯠ ꯑꯣꯏꯕ ꯃꯑꯣꯡ ꯅꯠꯇꯕꯗ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯁꯦꯡꯅ ꯈꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯁꯦꯡꯕ ꯀ꯭ꯂꯕ ꯑꯁꯦꯡꯕ ꯊꯕꯛ ꯁꯦꯡꯅ ꯇꯧꯔꯤꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤꯕ ꯃꯥꯏꯑꯣꯟ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯍꯣꯠꯅꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣই ꯁꯔꯀꯥꯔꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤ ꯂꯣꯏꯅꯅ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯄꯨꯊꯣꯛꯄꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯂꯕꯁꯤꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯍꯣꯠꯅꯖꯔꯛꯄ ꯊꯦꯡꯅꯖꯔꯤꯕꯁꯤꯗ ꯃꯁꯛ ꯈꯪꯕꯤꯒꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯀꯩꯅꯣ ꯇꯧꯕ ꯀ꯭ꯂꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯆꯧꯕ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯃꯗꯤ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡ ꯅꯍꯥꯁꯤꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯃꯐꯝ ꯆꯥꯕꯗ ꯃꯥꯏ ꯖꯣꯕ ꯄ꯭ꯂꯦꯁ ꯑꯃ ꯂꯣꯏ ꯐꯪꯖꯈꯤꯗꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗꯁꯨ ꯇꯧꯕꯤꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ ꯈꯤꯇꯪꯗꯤ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪꯒ ꯑꯃꯨꯛ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯊꯕꯤꯔꯀꯥꯟꯗ ꯁꯔꯀꯥꯔꯅ ꯁꯨꯝꯕ ꯇꯨꯡ ꯀꯣꯏꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯔꯤ ꯂꯣꯏꯅꯅ
ngasi ai leidaba yamba ngasi ai ni manipur ki mai pok tabe yade na third division ai ki khoi final round chabani da suddenly ma je khoi masai ana se khango horok tana khoi hospitalize to kan khoi atu matam treatment to ni am phadana khoi hona bani yam se ke khodu matam na sormana magi matam lora mani hadana pubi khre aduna sigum laba phaba yam ma pu khibdagi ngasi KLASA FC gi chowa hobam di oirgani habagi akhoi club ki side ki club ki president on pujari ba ai side ki jo asi ho si mention mangam dana le horani aduna makha ta ba hobi re naw singna kungang ji gi oibe ay top khundagi oibe sports ta yo khatni ba sana babu phadana chauta awang ma thatu pukhaningi be chinaw singna manipur gi da makhan biraga phaba wakhlon khanbi dana makha ta ba da sumlaba yambagi mohut sin bangam bo si haidana ai aroi da thamjake
Hey!